Ngasi oiba tongan ba collection kara miyam de kudol tamjage muibagi khongsat Ukhrul amasong Hungpung gi Dukansing Thong gadabani haiba IM ki wapamna ahan boina kudol tamjage sahi angkai henbagi matungda Nscn-K ki auto ki launcher oirakliba thungaleng muibana hayeng ma ki pokna pamlamdam oiriba Ukhrul gi somdalda leiba yumda laknaba thorang tarukliba asiga mari leinana Government of the People's Republic of Nagaland GPRN gi wang Tangkhul region ki secretary na ngasi tokpa notification namada hayengi khongchat asiga mari leinana Ukhrul district headquarters amasong Hungpung belesta laiba Dukansing hayeng ayuk pung taruktagi thonglon gadabani hairi Dukansing na hairi pungpham asidagi thonglolaga th muibagi homecoming function loidri phawba thonglon gadabani adum oinamak hayeng ki oina chak hotel singdi ayuk pung mapan phawba hangba yagani hainasu notification asina makha tarakli haiba wafam asi thamjraga video asibu meng tabi Punamakpu Loktak Mapau updates ki mekaidagi taram okjari Panbaya bade th muibana hayeng Dimapur dagi ma ki pognapam lamdam somdal phawba helicopter na laknaba thorang tawribani ma ki khongsat asigi mangoinana ma ki loina bidi ngasi Imphal Dimapur lambida laktuna Ukhrul yorakre hairi nakala maromda nungthil paukse ki chifong ama oiriba wayal kati dagi lokotchadaga thamjage muibagi loina bi paka haw muiba yauna advanced team Manipur da thunglare IM ki auto ki launcher muiba Dimapur dagi helicopter na Ukhrul da hayeng haibadi ngasi ayuk thunglaragani hairi sahi angkai ki matungda ahanbo oina Nscn-K ki auto ki launcher tungaleng muiba hayeng ayuk Dimapur dagi helicopter tongduna Ukhrul district headquarters ta thunglaragani ma ki khongchat asigi mangjong naba team oina ma ki loina ba paka haw muiba yauna security guard cheng ngasi ayuk Manipur da thunglare team adu ngasi ayuk Hebron ki Kohima phawduna laglaga mawyok silaki mafam aduda nagagi luchingba mayam amana IM ki flag paiduna haraw taramna okhi Makoi tadubi taloi lambida Ukhrul gi damak numit yungba aduaida senapati thadokhi Pawasina makata na hai auto ki launcher hayeng numit yungba matamda Ukhrul district headquarter da pangthokpa miyamgi mifam amada wangangani nungthil gi pung ahum makai tawa matamda muiba mafam adudagi ma ki pongnapam lamdam somdal khulda chatkani khongsat adusu mak helicopter da oina chatkadauri nungthil gi pung mari tabada mak pu masing yamlaba mafam adugi miyamna haraw taramna okadauri Nscn-K ki luchingba thingaleng muibana Ukhrul district ki somdalda chayol amaro Laigani mahak tha asigi kunga mapanda ayuk pung mapan makai tabada somdaldagi helicopter tongduna laklaga ayuk ki pung tarada Senapati district headquarters ta thungani numit adumaki ayuk pung taramathoi makai chatpada public meeting amada wangangani October kunga mapan asimaki nungthil pung ama makai tabada mahak Dimapur gi damak Senapati thadokigani haina official oiba pawamana hairi masagi chahi maudraga mathoi suraba nagalu chingba asina khulai paibagi ihogda yauduna chahi yankai Rong ki mamangta mayum thadokuna chatkibani khunjasingna khungangi tongan ba mafamsingda poster kaya thetuna muibabu taramna oknabagi thorang kaya tawri nagalu chingba asigi khongchat mai pa ananabagi pandamda tangkhul phuruki luchingba sang mairoi singi loop civil society organization amasong church ki luchingba singna amat oina kusam maduna Ukhrul district headquarters amadi somdalda muibabu taramna oknaba thorang lokhotpa loikhre tangkhul singna nat ki oiba bhijet chetuna taramna oknaba thorang tawri Maka satarakpada Diwali ningol chakauba Dukansing namthak tawdanaba mairoi lup tarukna drive Hatkhre Ngasi pangthok nakhiba maigi kumai Diwali amasong lakliba sagolsan nimitta pangthok kadawriba ningol chakaubagi damak tongan ba potchai ching leiba lakpa miyoi singda dukan phamliba amasong lalonitik tawriba miyoi singna namthak tawduna ahenma mamal lahondanabagi damak mairoi lup tarukna ngarang chagi hauraduna chatharakhiba drive ki khongjang ngasi su makha Hatkhre MSF desam KSA suk Samadi Sugi President Singi Miying Makada Satharakliba drive asigi manungda Nagamapal Paringi Lambigi Nagyetta Lairiba Dukansing yauna atopa wholesaler amadi retailer oiduna lalonitik tawriba singsu konchenki drive asi tha asigi taragatareta kwakachel leiba MSF ki mayai loisangda pangthokpa paugi mifamda mairoi lup taruki coordinators oiriba MSF ki President H Rochanna ningol chakauba amadi phurup khudimakna pangthoknariba maru oiba harau kumai gi thoram sang
नक्सिलक्पा तंजादा पोटचेगी ममल हेंगना योनबीदनाबा अपील तौखिबगा लोइनना कंज्यूमर अफेयर फूड एंड पब्लिक डिस्ट्रीब्यूशन लोइसंगना लेप पोटचेगी ममल थेटुना दुकान फमलिबसिंगना लौफम तोकपा ममल लौनबा मंगजौनना हाइख्रबनी अहानबोइदा थासिगी तरग निपानदगी हौरकलगा ngarangsu माइरोइलुप तरुकी थौमिसिंगना खोइरामंग कैथेल अमसुंग अकोइबगी दुकानसिंगदा ड्राइव चथक्रबा मतुंगदा ngasisu मखाताना दुकान फमबसिंगना योलिबा पोटचेगी ममल थेटना लौनिंगबा ममलदा लौरब्रा हाइदुना यंगसिनखिबनी ngasi चतकिबा ड्राइव का मरी लेना लुप तरुकी कोऑर्डिनेटर आइट्सरोचन हाई पोटचेगी ममल योनिंगबा मओंगदा योलंबा CAFNPDA की प्राइस लिस्ट थेतना दुकान हांगलंबसिंग मथंग मथंग लॉन्चिनखी लेंगा की मरी लेनबा लोइसंगना यंगसिनफम थोकलबसु यंगसिनबगी ममी तादे निगोल चकौबा खकनतना सही खुदिंगी पांगथोकलिबा हराव कुमैसिंग क्रिसमस अमदी गान गाइना चिंगबदसु चप मानबा पोटचेगी ममल थेतना योलिबा दुकान चिंग लेंगाकना यंगसिनबिगदबनी हाइखी महांगना मखाताना हाई लमदमसिदा पुथोकपा पुथोकता हेना अमदी मरु ओइना लौमिनसे मपालम की पोथोक्ता हेन लुमना लौरबदी येलौमी सिंगी सिमिलोनता मिपान तांगबा खकनतना मिखा पोंदुना हिंगनी तुंगलमसत की खलगा मणिपुर की खुंदारिबा फुरुप सिंगी हराव कुमई अमदी थौरम सिंग लाकपदा मणिपुर साजबा पुथोकचबा पोटचै सिंग सिजनसे आइखोय मिपाल तांगदना इरोमदोम लेपचबा ngamba फुरुपचा ओइरसे होलसेलर अमदी रिटेलर सिंगनसु मियामदा अवाब हेन पिरोइदबनी लेंगांगना थोकपा ऑर्डर गांगना चच्ची मियामगी मयोक्ता लेरकलबदी अफबा ओइरकलोय हाइरदुना थमोय संगना लमदमासिगी मियामगी फिबम येंगलगा पोटचै योनबीदुना इरैचा सिंगदा फंगनबियु मैरैलुप तरुंगना मैरै खुनाई अमदी मियामगी दमक होनादुना लाक्ली मखातानसु मियामगी दमक होनाखिगनी चंगसिलगलिबा थबक थरम सिंगदा सवतपियु हाइखी मखा जतरकपदा नुंगथिल पाउसेगी चिपोंग अमा ओइरिबा कंगला पाउदगी लोकचरगा थमजगे इंडियन आर्मी ना म्यांमार की टेरिटोरी लंचिलगा Nscn-K की कैम्पता ड्रोन स्ट्राइक चथखरे मंगा हाटखरे हरी इंडियन आर्मी ना अरुणाचल प्रदेश की लोनबा म्यांमार की टेरिटोरी द लेबा Nscn-K की कैम्पता ngarang numitang वैरम अकनबा मओंगदा पाक सन ड्रोन बॉम्बिंग सथदुना अटैक चथखरे एटेक अदुदा ललोलुप आसिगे सीनियर लीडर अमा यामना तमथीना सोकले अदुगा मा की बॉडीगार्ड अहुम यावना केडर मंगाना सीरे हरी पावासिना मखाताना हाइरिबना इंडियन आर्मी ना अटैक सथकिबा Nscn-K की कैमसे हंदक्ता इक्विकुइदना थासिगी तरागा तरुक्ता म्यांमार का लोनरिबा अरुणाचल प्रदेश की चलांग डिस्ट्रिक्ट के मनुंग चनबा मनमाउद लेबा असम राइफल्स के कंपनी ऑपरेटिंग बेस COB दा अटैक चथकिबदा चेनबा लुप अदुगी केडर सिंह चंगजफम लौरगा लेरिबा मफम अमनी असम राइफल्स दा अटैक चथरंबा Nscn-K की केडर सिंह अदु मफम अदुदा लेरि हाइबगी अखनबा पाव अमा फंगबदगी ngarang numidaram अकनबा मओंगदा पाक सन ड्रोन बॉम्बिंग चथकिबनी मदुदा Nscn-K की कैम अदु साउना अमंग अता थोकपदा नतना लुप असिगी सीनियर लीडर अमा यामना थीना सोखी अदुगा केडर मंगाना लैखिदबनी हाइरी इंडियन आर्मी ना Nscn-K की कैम अदुदा पाक सन ड्रोन बॉम्बिंग चथकिबा अदुगी मतांगदा इंडियन आर्मी की मैकैदगी ऑफिशियल ओइबा कंफर्मेशन अमता फंगबा लेते अदुबु हाई लेवल इंटेलिजेंस की सोर्स अमगी मतुंगिना एडवांस सर्विलेंस कैपेबिलिटी सिंग मरुइना प्रिसिजन गाइडेड बॉम्ब सिंग सिजनदुना अटैक अदु चथकिबनी हाइरी पनबा याबदी थासिगी तरागा तरुक्ता Nscn-K अमसुंग अल्फा आई की अपुनबा टीम अमना अरुणाचल प्रदेश की चलांग डिस्ट्रिक्ट की मनमाउ मयादा लेबा असम राइफल्स की कैम्पता अकनबा मओंगदा अटैक चथदुना चाउना अमंगता थोनखिबगी थौदोक लैख्रबनी मखा चतरकपदा तालिबान टेरर अटैक लेबलबा मतमदता अफगानिस्तान गा थमनरिबा सिजफायर असे मपुंग फागनी हाइबा ख्वाजा आसिफ के उफम थमजगे पाकिस्तान अमसुंग अफगानिस्तान की मरक्ता थमनरिबा सिजफायर असे तालिबान मखोइगी वाफम से ngang चतुना टेररिस्ट सिंग नंगमखै लाना लंदा सतरकपा लेबलबता तुंगकोइना अमसुंग मपुंग फाबा सिजफायर ओइगनी हाइना पाकिस्तान की डिफेंस मिनिस्टर ख्वाजा आसिफना फोंदोखरे दोहा द लेबा अनिना सिजफायर थमनबगी वारी सनक्रबा मतुंगदा मिनिस्टर ख्वाजा आसिफना सिजफायर थमनबगी मरुओइबा पंदमदी टेररिज्म बु मरु फंगना मंगनबनी टेररिज्म लेबाक अनिदा मतम कयादगी अचौब चैथेंग पीदुना लाकपगा लोइनना टेररिज्म की थौंग असिना लेबाक अनिगी ngomkhaiда leiba lamdam singdasu achauba chaipu ama mayokna li hainasu मिनिस्टर ख्वाजा आसिफना मखाताना फोंदोखी पाकिस्तान की न्यूज आउटलेट अमा ओइरिबा दाउना फोंदोखिबा वारोलमदा लेबाक अनिगी मरक्ता खुथोंना बल्ले पाइबा से अफगानिस्तान की मखा यामना पोली अफगानिस्तान दगी चंगसिलकपसिंगना सिजफायर की याना चेरोला से खोंगोइना बयाबगी ओइथोकपा चाउना लei हाइनासु मिनिस्टर असिना मखाताकी पाकिस्तान अफगानिस्तान टर्की अमसुंग कतार याउना सिजफायर की
yana cherol khuyek pinakiba asigi matangda palladuna ceasefire deal gi makhada ngamkhai lana terrorist sing na sangsilhandaba haibasu yanaki ceasefire gi yanaki bising atamnana khongoi nahandrabadi ceasefire gi yanaba asi matam sangna chanagani hainasu minister asipna phongdokki Pakistan amasung Afghanistan gi ingtapada leibak anina terrorism maru phangna muthatpagi tangai fadaba lei doha da pangthokiba ceasefire deal aduga mari leinana minister asipna leibak anina militancy mangananaba laukiba achetpa phirepu ikai khumnabaga loinana terrorism gi thabak sing makha tana chatharak labadi masina leibak anida achoba singnaba ama ohelakani haiki Maka Zatarakpada Nungtil Pauseki Chipongama Oiriba Kanglipa ki Maira the Gilakot Chedaka Tamzige, Mapan Gilebak Singda, Kulai Chadokpada, Barana Makok Tongba Lebak Ama, Oinaba Honadi Haiba, PM Gupam Tamzige, Barat Langaki Maru Iba Pandamdi, Barat Ase, Mapalamda, Kulai Chadokpada Makok Tongba, Lebak Ama, Ohen Bahaiba Dunihaina, Prime Minister Narendra Modi na Pongdokre, PM na Makata na Pongdokibada, Nong Tak Kangpal Amasong, Ising Lanmi, Ahumaki Kuchukulai Sing Amadi, Atay Polam Kaya, Mapan Gilebak Singda Tadok Pangamnaba, Hauzik Barana, Yamna kanna honari wafam ase ngarang gawa amasang karwar gi samudra khongbanda INA Bikram manungda Bharat Navy gi lanmi singa Diwali gi kumai ga loinana pangthokpa thoramda Prime Minister Narendra Modi na phangdokibani Prime Minister Narendra Modi na phangdokibda Brahmachop amasong Akash kumba misal singi tawba ngamba sakti adu Operation Sindurda ningthi na utkhre loinana malem ge lebak kayana sigumba misal sing asibu leiba pamnarakle haukiba chai 10 asida Bharat na mapalebak singda ngak senbagi polam sing thadokpagi chang saruk kuntra hengat khre masi ngaksel gi start up sing amadi lebak asigi masagi machang matumtana ngak senbagi polam sing saba defense unit chingi honat jammani haina su phongdokhi Loishilakpada Myanmar regime na election campaign amasong releasing pangthokpada athingba thamkhre Myanmar junta lengaki Union Election Commission UEC na December 19 dagi tangkak naina pangthokpa haugadawriba mikhal asida security gi section thorang lokhatpa oina mikhal gi campaign ching pangthokpa amasong lambida voter singi pungning singsinbana chingbagi thabak thoram sang pakatpada athingba thamkhre lengaki ayaba yaudhrabadi party amatana mikhal ga mari leinaba mafam singda voter singbu pungning singsin Yaroi Hainasu Athingba Thamkhre UEC na Tamkiba Athingba Asigi Makada Lebak Adugi Ministry of Home Affairs ki Miyangi Wangbada Political Party Amatana Mipam Pangthokpa Amasong Mikhalga Mari Leinaba Warol Sing Phongdokpa Yaroi Haina Athingba Thamkibani Mikhal Asiga Mari Leinana Current National Democratic Party gi Chairman Man Ong Pe Sona Party asina Mikhalga Mari Leinaba Thabak Thoram Sing Pangthokke Hairabadi Mangzauna na Haijarakpa Tangai Fade Mikhalga Mari Leinana Pangthokadoriba Chapsaba mafam kana kanana wangangani amasong akaknaba matamadu mangzauna na khangalakadabani hainasu chairman asina phongdorogli Mikhalga mari leinana party asigi mekaidagi karigumba makhalgi khongsat amata chathadanabasu chairman asina makata na phongdorogli lebak asigi mikhalgi official campaign October 19 dagi December 13 phawba pangthoknaba UEC na laukthokkibaga loinana numit humpunigi matamasida tangkak naina pangthokadoriba mikhalgi thabak thoram punamak mapungphana pangthokani su hairi San and Nationalist Democratic Party SNDP na UEC na athingba kaya thamlakkiba amasong Ngaksengi khudongsadaba kaya asigi yengduna mikhalgi campaign online ta pangthokadori party asigi joint secretary Sai Tunlin na phangdokkiba warolamada December 19 dagi haugadoriba mikhal asigi damak party asina online gi kuthangda campaign chathagani hairi UEC gi chairman Thanchona election protection law khongoinebasingda legal action lawbaga loinana kanagumba chanakanglona sebut thugairakpa candidate changi mathakta fine chutian gani hairi